Tamjare, the morning talk raising the voice ki thoromda me amutara mukjare. Ahan boy ngasi Manipur phone riba Manipuri pawse singjige maru be paw kari kari yaw we have the puna khangmine se. Ahan na lokha riba se lamjingba times ni lamjingba times ki oina awang nong pokta ahan ba oina quality analysis laboratory sanga khre Manipur dry state ni hairiba su lupa crore ke agi yu leiba phangba lamni haiba ti Syam Kumar gi wafum yawre bebisna misi landoni gi masanu pa fagar khre numit tare ni police custody da remand lokthak khre haiba bebisna misi gi case ama wafam leire bom pokhai bida me hum sokle thangmaiban gi bom pokhai gi wafam yawre mathang sina Shanghai Express ni Shanghai Express yawri basi bebisna misi kongjang changsili junior administrator fagat khre lenga ki machine man bangamba mioi sing leidabra haina hangli haiba joy kitchen gi wafam phongli bebisna misi gi langla langjin puthokadabni haiba maikai khatagi talakpa dabi leire mathang se pongna form da yawri basi awang nong poki amata oiraba amata ngairaba ICR NEH quality analysis lab sanga khre mapandagi pusilak pachinjak ta potyan yawba khangmangam lagani haiba Syam Kumar gi wafam ko tawraga leire yum sanaba lupa koti ama henbagi senfam yenthoktabagi tijinaba anti corruption cell da sinakre haiba wafam yawre Myanmar lever ama AR na farui haibagi wahawdagi Myanmar dagi pot puthokpa thingkhre Agas amada pung tara marigi Manipur ban kau khrai ba sinmi singi nunglengoi pekpagi singmi singi wakan makoi gi wakat ki paw man yawre huyen lan paw da ujala scheme Manipur da di fail oiba ka pangkhak oire ataba mamal gi LED bulb amadi tube light lejage haiba fangdabana scheme masigi kana pung fana fangdra haiba wafam ama fongle thangoi banda bom pokhai ba hum sokle bebishana misi police na landoni gi masanu fa fare numit tare ni ge police custody remand lokre haiba paw yawre ICR lampel pata awang nongpoki ahanba quality analysis laboratory hangdok raiba chamana pawse khoi huel paw dos yawre mathang si Israel Express ta yawri basi bebisana misi gi asumba wild puthokte haiduna Congress na wakan inform sathakre BJP na India amadi Manipur da nupi angang singi izat amadi punsi kanana bangak sen mangamdra haiba ti mangi babu gi wafam ko tawdun fongle mathang si bebisana misi gi matang da government na thawoidaba asina asumba puthokadaba mal selektre haiba execution gi wafam su yawre Oza transfer ki mayukta kongjang haiba Johnson Higher Secondary School ki satra singna sanction kiba kongjang ki pawk sida yawre mathang sin naharol ki thaudang yawre basi mahiroi bebisana misi ga mari lenena school ki principal ki masanu pa fare numitare ni police custody remand lokthakre haiba bebisana mihat ki case ke makata paw yawre amaromda August amagi ayuk pung mari dagi nungthil gi pung taruk fawba Manipur pumbada ban kawkhre haiba ngasai gi sinmi singi paw si sabanana naharol thaudang su yawre Executive Officer TH Sanahal gi matakta thiganaba vigilance ta sinakrai ba paw yawre matam khra lepluraba mau kaithel famkhre miyam na chingna chaina ngamdana potlena khra haiba yamna nungai ba tabda nungai ba interesting oiba pawni masima naharol thodang gi pawena yawre matang sina sanalebak ta yawre basi talak ahumlak hairaga nupi khainaba yadaba gi bill pass tawkhre school suti thaduna oja sing hanakhra matungda mahiroi ama ka manungda solo laga leiram le haiba yamna phong sariba bebisana mihat ki mari lenaba paw phong yaida asumna yamna nungai da paw musu sanale bakta yaw thengnare wathok oirakpadagi head mistress in charge kunjasori thabaktagi suspend tawkraiba paw yawre Standard Robert School gi principal gi masanu pa police na fa kraiba samana paw si sanale bakta su yawri thangoi banda bom pokai bada nupi ani yawna me hum sokla haiba paw su samana na sanale bakta fongi aroi bada irai bakta yawri basi Manipur da han boina sinjak sing changing tawna laboratory hangkhre yongchak pambi til makhalamana hat po iram le haiba wafam yawri Bebisana misi the principal landoni gi masanu pa police na fare social media da lana sandokpami anisu lokot kraiba makatha pawsi sapnana phongli helicopter service amuk lehelagani haiba wafam yawri hariba ngasigi maroiba pawsing si karakhane nanamgi damakta khoi studio da langshin biduna lebiriba se IMPHAL Free Press ke editor obiriba oza PRADIP PHANJOUBAM ni oza ban gel taram nokseri jangasigi pawse singje akoina sum hangana yengba matamda phongnariba pawsing sida Tang tara nipanda khoi laikidaba bebisana mihat sigi makha tarpa pawse khoina yaw thengnare masida new development haiba tare ngarang se khoi gi Standard Robert Higher Secondary School gi principal gi masano pa Robinson si masi farga koto putho matung police custody numitare ni gi remand lokthaki wafam lere tongan ba thijan bagi sumaina lakpa tangtak sida ojana masigi progress se kamaini yingbi si hajik chathari phare hai tare tasena case makha chathari habi porum uida wena mayam chingna ba porle Are mta anga ama sir mai si ko indong sir no hebi chapchana khangdok pam ni ta ka leba ma suicide o suicide or mata su injal laga ide nam phu da mingon da induce or ga haidi mang ma da torture dog ni khangde adigi hai da chophan mani khangde mingon ikai manang han mani khangde tor ga di mi ji siling ba ra khusi ai ma to ko ma batman lebra na tran ta se na mi ni ja hato happy ra ka he mem hainari mem je si mem se le do ka hoina kitang ni sanga da wai wo
mi si accuse or gasu was proof to the innocent heavy law principle am lein aduna kita maran le so hai humsi ado lerbi I have subtan police phagata tawre interrogation toroga circumstantial evidence me adu yenga aduga direct evidence le direct evidence le jara me angang du postmortem report so subtan thola kansira kamai to no sibno masi khori la hakna sirira natra dei cause lebra manung organ dei software amra kholamra phura phui dakpham lebra khotpa kaisi chapchan establish organ sida maina huina judgment thokjar ganing khanje judgment se huina mam pressure lejir pai mam pressure am lejina judgment jo lana chatki be yaroi chapchana judgment si mam si evidence mam si yanga the circumstantial evidence mam si yanga where me ya posting si loi chajala kan sida haji ki picture chapchan thola kan sida mi sing do maran le khuni mo dandi bi ga ro ni adu maran le hedna khuni me ana accuse orga hedam maran le bisna te accuse dore me chingna buri le re chingna basi phajana establish to ngam boy sno na amai khara me am pressure is the loina ma yeng biu na kanam chisan bi no maran le bisu so on gano maran le tabu so on gano maran le khuni mo ti dandi bi bio na insan bas le to no power rank le aduga ngasagi sarkarna case si CBI de sinagani haibagi wafam masu leire CBI de sinabasi parallel oina somda ju SIT na thijamagi thawk sidum chathari CBI de sinabasi akogi lamdam si da thoiba crime jing thodu wathong yam de CBI de sinam tamda kadai fawba justice se asumba while je phangan grabage ngasi fawba da CBI na yamna asumba maikai da phajana thijalaga asumba je kem phangan grage justice se kem phangan grage aduga kayamna khoina thajaba yage khanbi si pose hoi sida live train ji khar yamna noi do train amane kan ke gen la hoi sida police le ko police nga mo do por re phare hoi samna haraga hoina interstate case le na som hoi som chi en raga na draga moi crime si branch de moi haji gang a chobuni god le re chennai de le hai re di kitang all india organization na tackle down hin wa ga doini na ta bi da hoi statement thok po sida police to we know CBI shana bi on hai this so akoi police ki phatab ne ta sai akoi police na mayam da praja thaja si mat ki ba hai dare moi hana gi licha chajat me na akoi police to ri oi roi khan ba ara police hai sa akoi politics ki post politics influence la gani police hai si ara moi mathak le gamun hai ra loi chak kini khot kini have ki badai ni me hai na ri se ta se na hai ga di police ne khamun thok ni khoi state le ri police sina magi mari mokhong crime amagi mari khong si moi ne hena CBI ren khangum thokuni ada ma moi mathau tor tor dagi hanjan tor pusida CBI sinabi on haibigi khonjen ji hek thorei mai kholau si thorei je are da CBI sinaba haisira khoi su state ki sok khros leba si khoi federal structure ni mai responsibility thon leina ko law no the state ki responsibility hai ni state list yaw le ni ade ja khoi hanjan state center ade pa gan to khitang son the crisis center sa pasida khoi federalism gi posida state si autonomy si mangchal koi forum la ka do wa pecha hai lo state depend or pecha wale se center che ni ade political space mo mesen khanara ga center che ni center lo indor khoi union territory man chala ka do yok sel la was state asing mo state oi da bagi aduna khoi gi hajik CBI sinabi ha si budi khoi gi state policing si थाजर दबेलेनी हांदगी सम थब फजन तोरते ना अदु ममा लेहिबदगी मैम थाजन बियम लेहिबदगी मोइन तोर ओरोय काय खनबजे सिसु स्टेट पुलिस की काय गायनी सि मैम से ले चुम थो गांटंग स्टेट पुलिस सेनगर यारे मोइन तो गरगनी हाबिगी जिंगना यावदो थाजबदो अदु लाहनबगी सि कान होनबि दम चांगी पुलिस की वने सो याम कान होनबि चांगी पॉलिटिक्स कांगुना सो इंटरफेयर तोर मी केसम तो का मोइना interfere लगतना अरे पुलिसिंग सिसु मोय मखा लेबिना प्रमोशन दिबगी ट्रांसफर जबई पोल लेबिना मोयसु मथक हायरक थे यादबा अदम पोल मैप सी मैप सी लोइन लेहनदना ऑटोनॉमी सी फसान डिपार्टमेंट ऑटोनॉमी थमना हलगा अनंग लिंगना पुलिस सु अखोइना हैंडल तो होय गमनी गमोय पोल खले गम हाय समना हाय हाय गम दबन तरगसु खिदंग हेन लोरपा एसिदा multi state gang where the tackle to is central body tackle over hen every origin some have many population na madras like chennai chalaga karnataka laga hada investigate to ngam damina to ngam permission yauna ngam su warak panina central body involved of have adon ta bijata hoi som state na de ta ya poseda center function sin to si ate den da state ki ona koi kan sok la ga male ada kitang su hoi su khandam pay ada akoi department license su moisu khare hena khongchel laga thabak phadan chathawa ma chumrai khale
ꯀꯩꯒꯨꯝꯕ ꯑꯃ ꯍꯦꯛ ꯇꯧꯕꯩꯁꯨ ꯁꯦꯟꯇꯔꯗ ꯍꯦꯛ ꯆꯠꯄ ꯀꯩꯒꯨꯝꯕ ꯇꯧꯕꯩꯁꯨ ꯁꯦꯟꯇꯔꯗ ꯍꯦꯛ ꯆꯠꯄ ꯃꯁꯤꯅ ꯇꯨꯡ ꯀꯣꯏꯅ ꯁꯨꯝ ꯀꯨꯏꯁꯜꯂꯛꯑꯒꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯃꯥꯟꯁꯤꯜꯂꯛꯄ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯁꯤ ꯑꯣꯇꯣꯅꯣꯃꯤ ꯏꯁꯥꯒꯤ ꯔꯨꯜ ꯂꯩꯖꯔꯤꯅ ꯅꯠꯇꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯁꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯃꯒ ꯄꯥꯔꯂꯤꯌꯥꯃꯦꯟ ꯐꯝꯃꯒ ꯄꯥꯔꯂꯤꯌꯥꯃꯦꯟꯅ ꯄꯤꯕꯤꯔꯛꯄꯒꯤ ꯃꯑꯣꯡ ꯇꯧꯔꯛꯑꯒꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯣ ꯁꯤꯗ ꯈꯤꯇꯪ ꯊꯩꯗꯣꯛꯑꯒ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁꯟꯅ ꯅꯥꯀꯟ ꯑꯃꯗ ꯂꯩꯔꯒ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯕ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯗꯕꯒꯤ ꯃꯇꯝ ꯁꯥꯡꯅ ꯍꯧꯖꯤꯛ ꯁ꯭ꯀꯨꯜꯁꯦ ꯊꯤꯡꯖꯤꯟꯈ꯭ꯔꯒ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯃꯍꯩꯔꯣꯏꯁꯤꯡꯁꯦ ꯕꯦꯕꯤ ꯁꯅꯥꯒꯤ ꯃꯤꯍꯥꯠꯀꯤ ꯑꯃ ꯋꯥꯐꯝ ꯑꯃ ꯂꯩꯔꯦ ꯃꯁꯤꯒꯤ ꯅꯥꯀꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯗ꯭ꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯁꯤꯒꯤ ꯃꯔꯥꯏꯕꯛꯇꯤ ꯍꯟꯗꯛꯀꯤ ꯑꯦꯀꯥꯗꯦꯃꯤꯛ ꯁꯦꯁꯟꯁꯤꯒꯤ ꯀꯔꯤ ꯑꯣꯏꯔꯛꯄ ꯌꯥꯏ ꯃꯁꯤ ꯀꯔꯝꯕ ꯁ꯭ꯇꯦꯞꯇ ꯈꯤꯇꯪ ꯆꯪꯁꯤꯜꯂꯒꯗꯤ ꯍꯥꯏꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯁꯤꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯍꯩꯔꯣꯏ ꯃꯌꯥꯝꯁꯤꯒꯤ ꯑꯦꯀꯥꯗꯦꯃꯤꯛꯀꯤ ꯍꯟꯗꯛꯀꯤ ꯁꯦꯁꯟꯁꯤꯒꯤ ꯃꯔꯥꯏꯕꯛꯁꯤ ꯈꯤꯇꯪ ꯀꯔꯝꯕ ꯅꯥꯀꯟꯗ ꯂꯥꯛꯄ ꯌꯥꯏ ꯈꯟꯕꯤ ꯁꯤꯒꯤꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯆꯠꯊꯍꯟꯒꯗꯧꯔꯤꯕ ꯑꯉꯥꯡ ꯑꯇꯩꯁꯨ ꯃꯥꯡꯍꯟꯕ ꯁꯣꯛꯍꯟꯕ ꯐꯠꯇꯦ ꯁꯤꯒꯤꯁꯤꯗ ꯃꯥꯡꯕꯨꯗꯤ ꯀꯩ ꯊꯥ ꯑꯃ ꯃꯥꯡꯕꯗ ꯍꯦꯗꯂꯣꯏ ꯌꯥꯄꯣꯟꯇꯦ ꯑꯗꯨꯒ ꯁꯣꯛꯇꯁꯨ ꯍꯥꯏꯗꯤ ꯊꯥ ꯑꯃ ꯂꯥꯏꯔ ꯍꯧꯗꯕ ꯍꯥꯏꯁꯦ ꯀ꯭ꯂꯥꯁ ꯇꯧꯍꯧꯗꯕ ꯍꯥꯏꯁꯦ ꯃꯣꯏꯗ ꯃꯥꯡꯖꯗꯣꯏꯅꯤꯅ ꯁꯤꯒꯤꯁꯨ ꯊꯣꯛꯇ꯭ꯔꯕꯒꯤ ꯃꯑꯣꯡꯗ ꯁꯤꯟꯕ ꯐꯩ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯦꯅꯦꯖꯃꯦꯟꯁꯤ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯁꯁꯄꯦꯟ ꯇꯧꯔꯒ ꯑꯇꯣꯞꯄ ꯕꯣꯗꯤ ꯑꯃ ꯁꯦꯝꯃꯒ ꯍꯧꯖꯤꯛ ꯀꯦꯁ ꯂꯣꯏꯁꯤꯟꯗ꯭ꯔꯤ ꯐꯥꯎ ꯀꯩꯅ ꯇꯧꯔꯒ ꯇꯧꯒꯦ ꯍꯥꯏꯔꯁꯨ ꯏꯃꯥꯔꯖꯦꯟꯁꯤ ꯃꯦꯖꯔ ꯑꯣꯏꯅꯕ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯁꯤ ꯑꯇꯣꯞꯄ ꯁ꯭ꯀꯨꯜ ꯑꯃꯗ ꯆꯥꯟꯁ ꯄꯤꯔꯒ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯅꯤ ꯈꯪꯗꯦ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯁꯨ ꯈꯔ ꯏꯪꯕ ꯇꯧꯔꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯦꯅꯦꯖꯃꯦꯟꯇꯒꯤ ꯔꯟ ꯇꯧꯍꯟꯕꯅꯤ ꯈꯪꯗꯦ ꯍꯧꯖꯤꯛ ꯇꯝꯃꯤꯕ ꯁꯥꯇ꯭ꯔꯁꯤꯡꯁꯤꯁꯨ ꯃꯥꯡꯍꯟꯗꯅꯕ ꯃꯣꯏꯒꯤ ꯃꯇꯝ ꯃꯥꯡꯍꯟꯗꯅꯕ ꯑꯗꯨ ꯃꯣꯏ ꯑꯦꯐꯣꯔꯠ ꯃꯥꯡꯍꯟꯗꯅꯕ ꯀꯩꯅꯣ ꯃꯤꯟꯁ ꯑꯃꯗꯤ ꯄꯨꯊꯣꯛꯄ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯕꯦꯕꯤ ꯁꯅꯥꯒꯤ ꯃꯤꯍꯥꯠꯁꯤꯗ ꯈꯤꯇꯪ ꯊꯩꯗꯣꯔꯛꯑꯒ ꯄꯣꯛꯅꯐꯝꯗ ꯌꯥꯎꯔꯤꯕꯁꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ICAR&E ꯍꯩꯠꯁ ꯀ꯭ꯋꯥꯂꯤꯇꯤ ꯑꯦꯅꯥꯂꯥꯏꯁꯤꯁ ꯂꯦꯕ ꯁꯪꯒꯥꯈ꯭ꯔꯦ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯆꯤꯟꯖꯥꯛꯇ ꯄꯣꯠꯌꯥꯟ ꯌꯥꯎꯕ ꯈꯪꯕ ꯉꯝꯂꯒꯅꯤ ꯍꯥꯏꯕ ꯁ꯭ꯌꯥꯝ ꯀꯨꯃꯥꯔꯒꯤ ꯋꯥꯐꯝ ꯑꯃ ꯌꯥꯎꯔꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯏꯕ ꯆꯤꯟꯖꯥꯛ ꯃꯌꯥꯝꯁꯤ ꯑꯃꯅꯤ ꯈꯪꯗꯦ ꯃꯁꯤꯅ ꯀꯦꯃꯤꯀꯦꯜ ꯌꯥꯎꯕꯒꯤ ꯆꯥꯡ ꯂꯣꯏꯅꯅ ꯃꯁꯤꯗ ꯄꯣꯠꯌꯥꯟ ꯇꯧꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯁꯣꯛꯄꯒꯤ ꯆꯥꯡꯁꯦ ꯑꯗꯨꯝ ꯋꯥꯡꯉꯦ ꯈꯟꯖꯩ ꯑꯩꯈꯣꯏꯅ ꯐꯤꯖꯤꯀꯦꯜꯂꯤ ꯎꯗ꯭ꯔꯒꯁꯨ ꯃꯁꯤꯅ ꯂꯤꯡꯈꯠꯂꯛꯏꯕ ꯀ꯭ꯋꯥꯂꯤꯇꯤ ꯑꯦꯅꯥꯂꯥꯏꯁꯤꯁ ꯂꯦꯕ ꯁꯪꯒꯥꯈ꯭ꯔꯤꯕꯁꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯃꯁꯤꯅ ꯊꯕꯛ ꯅꯤꯡꯊꯤꯅ ꯇꯧꯔꯒ ꯂꯝꯗꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯆꯤꯟꯖꯥꯛꯁꯤꯡ ꯃꯌꯥꯝꯗ ꯐꯪꯍꯟꯕꯗ ꯀ꯭ꯋꯥꯂꯤꯇꯤ ꯆꯦꯛ ꯇꯧꯕꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯁꯤ ꯏꯐꯦꯛꯇꯤꯕ ꯑꯣꯏꯒꯅꯤ ꯈꯟꯕꯤ ꯁꯤꯒꯤꯁꯤ ꯊꯕꯛ ꯑꯃ ꯏꯐꯦꯛꯇꯤꯕ ꯑꯣꯏꯔꯛꯄ ꯍꯥꯏꯁꯤ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏ ꯉꯥꯛꯇꯁꯨ ꯅꯠꯇꯦ ꯃꯤ ꯃꯌꯥꯝ ꯄꯥꯟꯅꯔꯤꯕ ꯀꯥꯡꯕꯨꯗꯨꯁꯨ ꯌꯥꯝ ꯂꯩꯗꯅ ꯑꯩꯈꯣꯏ ꯁꯤꯗ ꯊꯥꯏꯅꯗꯒꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯃꯌꯥꯝ ꯂꯩꯔꯒ ꯁ꯭ꯀꯨꯜ ꯐꯠꯇꯦ ꯍꯥꯏꯁꯤꯒꯗꯕ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯗ ꯌꯥꯝ ꯂꯩꯔꯒ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜ ꯐꯠꯇꯦ ꯍꯥꯏꯁꯤ ꯀꯩꯅꯣ ꯄꯥꯟꯅꯔꯤꯕ ꯃꯤꯁꯤꯡꯁꯤꯅꯁꯨ ꯍꯦꯛꯇ ꯊꯧꯑꯣꯏꯗꯕ ꯑꯗꯨꯝꯕ ꯆꯪꯁꯤꯜꯂꯛꯄꯒꯤ ꯄꯣꯠꯅꯤ ꯑꯗꯨꯒ ꯁꯤꯗ ꯈꯨꯠꯂꯥꯏ ꯂꯥꯛꯏꯁꯤꯗꯤ ꯌꯥꯝ ꯐꯔꯦ ꯈꯨꯠꯂꯥꯏ ꯑꯃ ꯂꯩꯔꯒꯗꯤ ꯌꯥꯝ ꯐꯔꯦ ꯑꯩꯈꯣꯏ ꯆꯦꯛ ꯇꯧꯕ ꯂꯣꯏ ꯌꯥꯔꯅꯤ ꯆꯦꯛ ꯇꯧꯔꯤꯕ ꯃꯤꯁꯤꯡꯗꯨ ꯑꯗꯨꯒ ꯑꯗꯨ ꯄꯥꯟꯅꯔꯤꯕ ꯑꯗꯨꯒ ꯍꯦꯔꯥꯔꯀꯤꯗꯣ ꯃꯤꯅꯤꯁꯇꯔꯗ ꯍꯧꯔꯒ ꯄꯤꯔꯛꯀꯗꯕ ꯃꯌꯥꯝꯁꯦ ꯃꯣꯏꯁꯤꯡꯁꯤꯒꯤ ꯑꯦꯇꯤꯇ꯭ꯌꯨꯗ ꯀꯃꯥꯏꯅ ꯂꯧꯒꯦ ꯑꯩꯈꯣꯏꯗꯤ ꯑꯃ ꯂꯩꯔꯦꯅ ꯍꯥꯏꯔꯒ ꯃꯤꯅꯤꯁꯇꯔ ꯑꯃ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯔꯝꯃꯒ ꯑꯩꯗꯤ ꯀꯦꯂꯦꯟꯗꯔ ꯍꯥꯞ ꯌꯥꯔꯦ ꯀꯦꯂꯦꯟꯗꯔ ꯃꯊꯪ ꯆꯍꯤ ꯀꯦꯂꯦꯟꯗꯔ ꯐꯣꯇꯣ ꯐꯣꯡ ꯌꯥꯔꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯆꯠꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯊꯕꯛ ꯑꯣꯏꯅ ꯀꯥꯟꯅꯍꯧꯗꯦꯅ ꯊꯕꯛ ꯑꯣꯏꯅ ꯀꯥꯟꯅꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯗ ꯀꯃꯤꯠꯃꯦꯟ ꯑꯃ ꯆꯪꯉꯦꯕ ꯇꯧꯗꯣꯏꯅꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯆꯤꯡꯅꯕ ꯄꯣꯠ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯆꯦꯛ ꯇꯧꯗꯣꯏꯅꯤ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯗꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯍꯥꯏ ꯀꯥꯟꯗ ꯃꯄꯥꯟꯗ ꯄꯨꯁꯤꯜꯂꯛꯄ ꯍꯥꯏꯁꯤ ꯀꯥꯟꯁꯤꯗ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯄꯨꯔꯛꯄꯁꯨ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯐꯥꯎꯕ ꯑꯗꯨꯝ ꯌꯥꯝ ꯌꯥꯎꯔꯤꯕ ꯁꯤꯗꯩꯗ ꯃꯄꯥꯟꯗꯒꯤ ꯄꯨꯔꯛꯄ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯄꯨꯔꯛꯄꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏ ꯁꯤꯁꯇꯦꯝ ꯇꯣꯉꯥꯟꯕꯅꯤ ꯑꯗꯨꯁꯨ ꯆꯦꯛ ꯇꯧꯍꯧꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯂꯩꯖꯔꯦ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯇꯩ ꯊꯥꯏꯅ ꯑꯩꯈꯣꯏ ꯇꯧꯕ ꯀꯥꯟꯗ ꯍꯪꯒꯥꯝ ꯊꯥꯎꯗ ꯀꯣꯟꯇꯥꯃꯤꯅꯦꯟ ꯌꯥꯝ ꯌꯥꯎꯔꯝꯃꯦ ꯇꯧꯈꯤꯕ ꯁꯤ ꯃꯌꯥꯝꯁꯨ ꯌꯥꯝ ꯂꯩꯅꯔꯤꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯗ ꯄꯨꯊꯣꯛꯆꯕ ꯄꯣꯠꯇꯁꯨ ꯑꯩꯈꯣꯏ ꯁꯤꯗ ꯄꯨꯊꯣꯛꯆꯕ ꯄꯣꯠꯁꯤꯡꯁꯤꯁꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯈꯣꯏꯒꯤ ꯊꯑꯣꯏ ꯇꯧꯕ ꯅꯠꯇ꯭ꯔꯒꯁꯨ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯀꯟꯇꯥꯃꯤꯅꯦꯟ ꯌꯥꯎꯔꯤꯁꯤ ꯊꯑꯣꯏ ꯇꯧꯗꯕꯁꯨ ꯌꯥꯝ ꯌꯥꯎꯔꯤꯕ ꯁꯝꯅ ꯍꯥꯏꯔꯒ ꯋꯥꯇꯔ ꯇꯦꯕꯜꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯑꯩꯈꯣꯏꯅ ꯐꯔꯇꯤꯂꯥꯏꯖꯔ ꯁꯨꯝ ꯁꯤꯖꯤꯟꯅꯕ ꯑꯗꯩ ꯄꯦꯁꯇꯤꯁꯥꯏꯠ ꯁꯨꯝ ꯁꯤꯖꯤꯟꯅ ꯀꯥꯟꯁꯤꯗ ꯋꯥꯇꯔ ꯇꯦꯕꯜ ꯃꯌꯥꯝꯁꯤ ꯀꯟꯇꯥꯃꯤꯅꯦꯟ ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯍꯧꯖꯤꯛ ꯊꯣꯛꯅꯔꯛꯄ ꯀꯦꯁ ꯂꯩꯕꯗ CSC ꯍꯣꯏꯅ ꯍꯦꯛ ꯐꯨꯡꯉꯛꯄꯗ ꯀꯣꯀꯥ ꯀꯣꯂꯥ ꯍꯣꯏ ꯏꯁꯤꯡꯗ ꯗꯤꯄꯦꯟ ꯇꯧꯕ ꯗ꯭ꯔꯤꯡꯛ ꯃꯌꯥꯝꯁꯦ ꯀꯣꯀꯥ ꯀꯣꯂꯥ ꯍꯣꯏ ꯄꯦꯞꯁꯤ ꯀꯣꯂꯥ ꯍꯣꯏ ꯃꯣꯏꯁꯤ ꯀꯟꯇꯥꯃꯤꯅꯦꯟ ꯌꯥꯎꯔꯦ ꯍꯥꯏꯗꯤ ꯃꯣꯏꯅ ꯍꯥꯞꯀꯦꯅ ꯍꯥꯞꯄ ꯅꯠꯇꯕ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯋꯥꯇꯔ ꯇꯦꯕꯜꯁꯤꯗ ꯒꯨꯍꯥꯇꯤ ꯏꯁꯤꯡ ꯆꯤꯡꯊꯣꯛ ꯀꯥꯟꯁꯤꯗ ꯃꯁꯥꯅ ꯏꯁꯤꯡꯗꯣ ꯁꯣꯏꯜꯗ ꯁꯨꯝ ꯆꯨꯁꯜꯂꯒ ꯆꯪꯉꯛꯄ ꯏꯁꯤꯡꯅꯤꯅ ꯃꯁꯥꯅ ꯏꯁꯤꯡꯁꯤ ꯀꯟꯇꯥꯃꯤꯅꯦꯠ ꯇꯧꯔꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯗ ꯑꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯂꯩꯔꯝꯒꯗꯧꯕ ꯃꯥꯜꯂꯦꯕ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣই ꯁꯤꯗ ꯇꯨꯔꯦꯟꯗ ꯍꯩꯊꯅꯔꯤꯕ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏ ꯂꯣꯏ ꯎꯅꯔꯤ ꯉꯥꯛꯇꯅꯤꯅ ꯇꯨꯔꯦꯟꯁꯤ ꯆꯠꯂ ꯂꯣꯛꯇꯥꯛ ꯆꯠꯇꯣꯏꯅꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯄꯥꯠ ꯃꯌꯥꯝꯁꯤ ꯆꯠꯈꯤꯗꯣꯏꯅꯤ ꯑꯗꯒꯤ ꯔꯤꯖꯔꯚꯔ ꯃꯌꯥꯝ ꯆꯠꯈꯤꯗꯣꯏꯅꯤ ꯁꯤꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯁꯄ꯭ꯂꯥꯏ ꯇꯧꯔꯛꯇꯣꯏꯅꯤ ꯑꯗ ꯑꯩꯈꯣꯏꯅ ꯐꯤꯜꯇ꯭ꯔꯦꯁꯟ ꯄ꯭ꯔꯣꯁꯦꯁꯁꯤꯗ ꯑꯩꯈꯣꯏꯅ ꯐꯤꯖꯤꯒ꯭ꯔꯤ ꯍꯥꯞꯄꯒ ꯏꯁꯤꯡ ꯂꯨꯍꯟꯕꯒꯤ ꯅꯠꯇ꯭ꯔꯒ ꯀ꯭ꯂꯣꯔꯤꯟ ꯍꯥꯞꯄꯒ ꯈꯤꯇꯪ ꯗꯤꯁꯏꯟꯐꯦꯛꯇꯦꯟ ꯈꯔ ꯍꯥꯞꯄꯒꯁꯨ ꯃꯉꯣꯟꯗ ꯆꯪꯈꯤꯕ ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯀꯣꯛꯈ꯭ꯔꯕ ꯍꯥꯏꯁꯦ ꯈꯪꯗꯦꯕ ꯑꯩꯈꯣꯏ ꯆꯪꯉꯤ ꯄꯣꯠꯇꯤ ꯌꯥꯝ ꯌꯥꯝꯃꯦꯗꯅ ꯑꯗꯩ ꯈꯤꯇꯪ ꯄꯣꯏꯖꯅꯁ ꯑꯣꯏꯕ ꯄꯣꯠꯁꯨ ꯌꯥꯎꯔꯝꯒꯅꯤ ꯁꯝꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯍꯩꯗꯣꯔꯛꯄ ꯃꯣꯏ ꯃꯌꯥꯝꯁꯤ ꯋꯦꯁ ꯃꯌꯥꯝꯁꯤ ꯀꯥꯏ ꯆꯠꯂꯤꯒꯦ ꯈꯪꯗꯦꯕ ꯑꯩꯈꯣꯏꯗꯤ ꯄꯨꯔꯥ ꯀꯩꯅꯣ ꯑꯃꯗ ꯄꯨꯂꯞ ꯍꯥꯞꯆꯤꯜꯂꯒ ꯀꯥꯏꯗ ꯍꯩꯗꯣꯛꯏꯗꯣꯏꯅꯤꯅ ꯍꯣꯁꯄꯤꯇꯥꯜ ꯊꯣꯛꯄꯁꯤꯗꯤ ꯍꯤꯗꯥꯛ ꯉꯥꯛꯇꯅꯤ ꯍꯤꯗꯥꯛꯀꯤ ꯑꯔꯦꯝꯕ ꯕꯣꯇꯜ ꯃꯆꯥ ꯑꯝꯇ ꯂꯦꯝꯃꯛꯄꯗꯣ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯛꯀꯥꯟꯗ ꯍꯦꯛꯇ ꯌꯥꯝꯗꯣꯏꯅꯦꯕ ꯁꯤ ꯃꯌꯥꯝꯁꯤꯅ ꯁꯣꯏꯜꯗ ꯆꯪꯈꯤꯕ ꯌꯥꯎꯔꯝꯒꯅꯤ ꯁꯣꯏꯜ ꯆꯪꯉꯀꯥꯟꯁꯤꯗ ꯃꯣꯏꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯍꯧꯔꯤꯕ ꯄ꯭ꯂꯥꯟ ꯃꯌꯥꯝꯁꯤꯅ ꯆꯤꯡꯈꯠꯈꯤꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯄ꯭ꯂꯥꯟ ꯃꯁꯥꯃꯛꯇ ꯐꯥꯎ ꯁꯤꯒꯤ ꯀꯣꯟꯇꯥꯃꯤꯅꯦꯁꯟ ꯃꯌꯥꯝ ꯂꯩꯔꯝꯕꯒꯤ ꯆꯥꯟꯁ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯣ ꯏꯁꯤꯡꯗꯅ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯆꯪꯕꯅꯤꯅ ꯏꯁꯤꯡꯗ ꯑꯩꯈꯣꯏ ꯏꯁꯤꯡꯁꯤ ꯀꯌꯥꯝꯅ ꯄꯤꯌꯣꯔ ꯑꯣꯏꯔꯤꯒꯦ ꯄꯤꯌꯣꯔ ꯂꯨꯕ ꯅꯠꯇꯕꯤꯗ
suma contamination chang yaubra hidak pharmaceutical hidak gi machum ji chang yaubra khop ka si phajan test om chang eba ara sugum lab am yaw lai si phare ruga cam hemna advance ho pono hai kari ge detect ong mi ga su leramuni mo specification ada aina sum ubda pam da haidare sima akhoi sida charakom khanmam chang scientist me pulaga changam baya pos kari no ha kan sra so akhoi sida siri ba hidak si medicine kan ba hidak am sene ada kan mo waste product me ka hun doi ka si ge nga kalai da si hidak chang baya kalai na fertilizer po chang baya kalai na khina tin hidak chai me am si lo no chai me am si tin hidak ma chum kai chali no ka si ge nga sima detect ong ba mission oirabra hi su ko khano bum da gale oiramagari am phare oiramagari su adu hapchalo phei adu kai no da public health isi yama chaw issue ni mi ma sa phalak da wai si leba ke noi shok toi ni ta sena moina development index da health siam yam chaw high report ne health adi hoi ko wena lai khano pon ma si sam ha environment health adi hoi gender equality ka si development measures actually in the so adana health city akhoi ma yan hai do share mi ma sa phalak da kan si da na ba yaro kan si imung am da na ba yaro kan si da imung nugi moral si kamsin down way ada economy si kamsin su ese ko chapjang khang le na and health si yari khai kai sopya do por health ki si sopya por na ada hoina soil contaminated wo si to ro po to mo kamu si dandi ho pi ya po ne ada hoina si me detect no mission por ese hoi me harau ne ni ada mission ji karam no so khoi chapjana ka mayam khang nom da ga le kai detect ro mi mana somnagi somda tumgenang helo tum ya ba tang bai potra na tranga atai helo potra ju detect ong ba ka si khoi chapchana sarkar na har si lei ba kamu sina mayam ju khangrom da ka le bran khale ar praja su si matang si kitang educate loi ba ha di educate khoi lai loi tam na ri su specific area le na si su kama mission ji kari pono kari ngami ka su khoi khangmon su phai ro na khoi gi media gi su ya ma thau chaw ran khale si jala ka ngami hai ka ji mayam phone lok na mayam do ne khangan ba ji aduga masih kita mari lene na heptare Myanmar rom dagi pusalakpa khogi food safety gi niom ngak to mayam sinjak mayam ba khogi angang sim yam panba lamdam sin ju yamna pusalakpa ma haju yam kana thengnari yam pam sanari haitare hogoleba inkhaliba angang singsina masina health ki matang dadi masi compromise health dadi compromise to wi yaden khanjai masida masigi thabak sidi sungeng yeng sindarobra dum iho hona dum changhallabra kamai tawno anakpa phangna khogi Myanmar rom dagi chana thanoba makhan makha ke age masu sang pot mayam ju pusalai si akhoi bilateral issue in tholani si orgade akhoi border check toraga akhoi changhaloi haiba porkha thingmdi ara su thingmu su akhoi hai chauna volume do border check ki oina chum thumogam yena moi mesen akhoi gi border le min kamu mesen trade on no wa ni ko acho volume toraga di bilateral issue ina sai yana ki polam the thingore hai su da India thing and Myanmar thing hai kan sa diplomatic issue tholgane ba ara sidi phaminaraga sarkar level da government level phaminaraga kamai to sige spine pon yaunare noi market ma hagani safety mois le jarone system am le jarone adugi certificate pai da pai de khano pocham chang e si kamai check tong ne sige na khana bom cha khana bom chang akhoi ar do diplomatic issue thogo do pole ta sena sai ba unlisted item yam masam su khai trade on the sky dia duga unlisted listed pot si posing import ho gai export ho gai ha yana khar potra thingu budri heta diplomatic issue tholoka ne ba adana si level ohumari thona ne o machine su sai gi akhoi machine lai ga hai si check taro si yarom de har gi Myanmar government alert toga so noi su kai ramune khoi su kai re khoi changam ne khoi kai re noi pra su kai ramuni asi sonda yeng chen bi moi complaint do khoi changai da pharu dia ro moi factory chu ya ro ba ala moi factory jo gi changai ju legally chang su pak so yam yaw ro moi legal channel de khoi item khara da ni ya sa the item si da list yaw ro ma am border trade ki head load ya kai na ina si yaw si da head load processing do de khoi na thing ma si ama ni thing de hena Block ke ngai yaro ka hai budri kidang aru por ka ne badra akhoi bilateral issue ina sarkar msen yana bi food safety is going to win sige akhoi rom jang su adan marka noi sarkar gi marka habo khoi jo hab ge yare heavy certificate pinasi ka he to om chang ka ni ro akhoi gi sai section ra do na sai akhoi sida mission le re check tor ga si post ja bi ro na me ado advice bi ba ya den thing ma to ga no sai bilateral issue na loidri bhaudi akhoi si chabiro no si phati na ma hai kan mi su loina hu jani mo am de yaw ponte si da karam akhoi ajino mo to
ꯁꯤ ꯆꯥ ꯌꯥꯝ ꯆꯥ ꯐꯠꯇꯦ ꯍꯥꯏ ꯀꯥꯟꯁꯤ ꯃꯌꯥꯝ ꯆꯥꯟꯅꯗꯦꯅ ꯌꯥꯝ ꯍꯦꯟꯖꯜꯂ ꯐꯠꯇꯦꯅ ꯀꯩꯁꯨ ꯊꯤꯡꯕ ꯑꯗꯨꯅ ꯄꯨꯁꯜ ꯌꯥꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦꯕ ꯖꯄꯥꯟꯗ ꯁꯤꯖꯤꯟꯅꯔꯤ ꯆꯥꯏꯅꯥ ꯁꯤꯖꯤꯟꯅꯔꯤ ꯁꯤ ꯑꯩꯈꯣꯏꯅ ꯊꯤꯡꯉꯦ ꯍꯥꯏꯕꯗ ꯌꯥꯗꯕꯅꯤ나 ꯑꯖꯤꯅꯃꯣꯇꯣ ꯃꯌꯥꯝ ꯆꯥꯕꯤꯅꯣꯅ ꯑꯦꯄꯤꯜ ꯇꯧꯀꯥꯟꯗ ꯃꯌꯥꯝꯁꯨ ꯀꯥ ꯍꯦꯟꯅ ꯆꯥꯟꯅꯗꯦꯗꯅ ꯈꯤꯇꯪ ꯈꯤꯇꯪ ꯃꯍꯥꯎꯒꯤ ꯈꯤꯇꯪ ꯍꯥꯞꯄꯅ ꯋꯥꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤꯁꯨ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯗꯣꯛꯄ ꯐꯩꯌꯦꯕ ꯁꯨꯝ ꯑꯩꯈꯣꯏ ꯕꯥꯏꯂꯦꯇꯔꯦꯜ ꯏꯁꯨꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯁꯦꯇꯜ ꯇꯧꯒꯗꯧꯕ ꯄꯣꯠꯇꯣ ꯁꯦꯇꯜ ꯇꯧꯖꯔꯦ ꯁꯦꯇꯜ ꯇꯧꯔꯣꯏꯗꯧꯕ ꯃꯆꯥ ꯃꯁꯨ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯅ ꯁꯤꯗꯤ ꯆꯥꯔꯨꯅꯨ ꯐꯠꯇꯦ ꯁꯤꯗꯤ ꯐꯩ ꯁꯨꯃꯥꯏꯅ ꯃꯥꯔꯀꯥ ꯌꯥꯎꯗ꯭ꯔꯒ ꯆꯥꯔꯨꯅꯨ ꯀꯥꯏꯅ ꯃꯌꯥꯝꯁꯨ एजुकेट ꯇꯧꯕ ꯑꯃ ꯆꯪꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀ꯭ꯋꯥꯂꯤꯇꯤ ꯑꯦꯅꯥꯂꯥꯏꯁꯤꯁ ꯂꯦꯕꯁꯦ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯃꯁꯤ ꯁꯪꯒꯥꯈꯤꯕꯁꯤ ꯌꯥꯝ ꯐꯩꯌꯦꯅ ꯈꯜꯂꯤ ꯃꯁꯤ ꯌꯥꯝꯅ ꯉꯜꯂꯤꯉꯩꯗꯤ ꯇꯧꯔꯝꯃꯒꯗꯤ ꯍꯦꯟꯅ ꯐꯒꯗ꯭ꯔꯥꯅ ꯈꯟꯖꯩ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯄꯥꯎꯁꯤꯡꯁꯦ ꯂꯧꯈꯠꯇ꯭ꯔꯤꯉꯩꯗ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯄꯥꯎꯁꯤꯡꯁꯦ ꯑꯃꯨꯛ ꯈꯟꯅ ꯅꯩꯅꯖꯒꯦ ꯑꯃꯨꯛ पाबियु नैनबियु तानबियु लमजिंग टाइम्स मखल मथेल की खुदोल मरु ओइबा पाव लोकल नेशनल इंटरनेशनल सानबुंगी पावदम महिरोई सिंगे नमक मैतै मयेकदा अखनना मपुंग फारबा पावनो सिंगबा लमजिंग टाइम्स इसा इसा की पाव से थादरिबा हॉकर सिंगदा हाइबिरगा लौबिबा यारगनी ꯃꯌꯥꯝꯃꯨꯛꯄꯅ ꯗ ꯃꯣꯔꯅꯤꯡ ꯇꯣ ꯔꯦꯖꯤꯡ ꯗ ꯚꯣꯏꯁꯀꯤ ꯊꯧꯔꯝꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯣꯏꯅ ꯑꯣꯖꯥ ꯂꯧꯈꯠꯆꯔꯕ ꯃꯇꯝꯗ ꯉꯔꯥꯡꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯍꯥꯏꯕ ꯇꯥꯔꯦ ꯊꯥꯡꯃꯩꯕꯟ ꯍꯤꯖꯝ ꯗꯦꯋꯥꯟ ꯂꯩꯀꯥꯏꯗ ꯕꯣꯝ ꯄꯣꯈꯥꯏꯕꯗ ꯃꯤꯑꯣꯏ 3 ꯁꯣꯛꯂꯦ ꯍꯥꯏꯕ ꯄꯥꯎꯁꯤ ꯌꯥꯎꯔꯤ ꯍꯟꯗꯛ ꯃꯔꯛꯁꯤ ꯕꯣꯝ ꯊꯝꯖꯤꯜꯂꯝꯕ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯁꯤ ꯌꯥꯝ ꯇꯣꯏꯅ ꯇꯥꯕ ꯄꯥꯎ ꯑꯃ ꯑꯣꯏꯔꯤ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯑꯃꯁꯨ ꯑꯣꯄꯔꯦꯁꯟꯗ ꯐꯥꯒꯠꯄ ꯃꯌꯥꯝꯒꯤ ꯄꯥꯎꯁꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯩ ꯍꯥꯏꯔꯤꯕ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ 15 ꯑꯒꯁ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯁꯨ ꯅꯛꯁꯜꯂꯛꯄꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯁꯥꯏꯠꯇꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯅ ꯁꯨꯃꯥꯏꯅ ꯕꯣꯝ ꯄꯣꯈꯥꯏꯕ ꯕꯣꯝ ꯊꯝꯖꯤꯜꯂꯝꯕꯒꯤ ꯊꯧꯗꯣꯛ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯄꯁꯤꯗ ꯄꯨꯂꯤꯁꯀꯤ ꯁꯥꯏꯠꯇ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯃꯊꯧꯁꯤ ꯃꯁꯤ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯀꯌꯥ ꯃꯁꯤ ꯃꯊꯧꯁꯤ ꯏꯄꯥꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯕ ꯖꯥꯠꯂꯥ ꯀꯃꯥꯏꯅ ꯌꯦꯡꯕꯤ ꯁꯤꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤ ꯍꯥꯏꯇꯥꯔꯦ ꯃꯤ ꯃꯤꯔꯛꯇ ꯕꯣꯝ ꯄꯣꯈꯥꯏꯕ ꯍꯥꯏꯁꯤ ꯁꯣꯛꯇꯣꯏꯁꯤ ꯀꯅꯥ ꯁꯣꯛꯇꯣꯏꯅꯣ ꯈꯪꯄꯣꯟꯇꯦ ꯑꯩꯈꯣꯏꯁꯨ ꯁꯣꯛꯕ ꯌꯥꯏ ꯃꯤ ꯑꯃꯗ ꯁꯣꯛꯕ ꯌꯥꯏ ꯑꯗꯨꯅ ꯁꯤꯗꯤ ꯃꯌꯥꯝ ꯂꯣꯏꯅ ꯀꯟꯁꯔꯟ ꯑꯣꯏꯐꯝ ꯊꯣꯛꯄꯅꯤ ꯇꯧꯐꯝ ꯊꯣꯛꯄ ꯄꯣꯠꯁꯨ ꯅꯠꯇꯦ ꯍꯥꯏꯁꯤ ꯈꯪꯐꯝ ꯊꯣꯛꯄ ꯑꯗꯨꯒ ꯇꯁꯦꯡꯅ ꯉꯁꯥꯏ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯑꯆꯧ ꯑꯆꯧꯕ ꯅꯍꯥꯔꯣꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯤꯅ ꯁꯤꯒ ꯔꯤꯂꯦꯇꯦꯠ ꯑꯣꯏ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯃꯦꯖꯔ ꯏꯁꯨꯁꯤꯡꯗ ꯉꯁꯥꯏ 15 ꯑꯒꯁꯁꯦ ꯑꯩꯈꯣꯏ ꯁꯤꯝꯕꯣꯂꯤꯀꯦꯂꯤ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯅ ꯐꯣꯡꯗꯣꯛꯆꯔꯛꯄꯗꯨꯅ ꯋꯥ ꯑꯃ ꯑꯣꯏꯖꯈ꯭ꯔꯦ ꯑꯗꯨꯒ ꯁꯤ ꯀꯔꯤꯒꯤꯅꯣꯁꯨ ꯈꯪꯗꯕ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯗꯕ ꯕꯣꯝ ꯊꯝꯖꯤꯜꯂꯝꯕꯁꯤꯗꯗꯤ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯇ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯅꯔꯛꯄꯅꯤꯅ ꯀ꯭ꯔꯦꯗꯤꯕꯤꯂꯤꯇꯤ ꯍꯧꯖꯤꯛꯀꯤ ꯃꯨꯚꯃꯦꯟ ꯂꯩꯔꯤ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯁꯦꯇꯜꯃꯦꯟ ꯄꯨꯔꯛꯀꯦ ꯍꯥꯏꯔꯒꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯂꯦꯚꯦꯜꯗ ꯃꯌꯥꯝꯁꯤ ꯔꯦꯁꯄꯦꯛꯇꯦꯕꯜ ꯁꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯁꯤꯗꯤ ꯉꯥꯎꯁꯟꯅꯕ ꯀꯥꯡꯕꯨ ꯇꯧꯕꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯏꯃꯦꯖ ꯑꯃ ꯂꯩꯁꯤ ꯆꯠꯍꯟꯗꯅꯕ ꯑꯗꯨꯒ ꯄꯣꯂꯤꯇꯤꯀꯦꯜ ꯂꯦꯚꯦꯜꯗ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯔꯒ ꯆꯞ ꯆꯥꯕ ꯑꯩꯈꯣꯏ ꯔꯥꯏꯠ ꯃꯌꯥꯝꯗ ꯐꯪꯅꯅꯕ ꯉꯥꯡꯅꯁꯤ ꯀꯥꯏꯅ ꯃꯌꯥꯝ ꯑꯗꯨꯒꯤ ꯂꯦꯚꯦꯜꯗ ꯄꯨꯈꯠꯅꯕ ꯍꯣꯠꯅꯔꯤꯅ ꯁꯤꯁꯤꯁꯨ ꯑꯀꯥꯏꯕ ꯑꯣꯏꯔꯒꯅꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯃꯨꯚꯃꯦꯟꯁꯤꯒꯤ ꯑꯣꯏꯅꯁꯨ ꯑꯀꯥꯏꯕ ꯑꯣꯏꯔꯒꯅꯤ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛꯇ ꯄ꯭ꯔꯖꯥ ꯃꯔꯛꯇ ꯌꯥꯝ ꯊꯥꯏꯅ ꯂꯩꯔꯝꯕ ꯁꯄꯣꯔꯠꯇꯨ ꯂꯩꯔꯝꯅꯤ ꯊꯥꯖꯗꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯅꯨꯡꯁꯤꯗꯕꯒꯤ ꯑꯗꯩ ꯁꯥꯎꯅꯤꯡꯕꯒꯤ ꯁꯨꯝꯕꯁꯤ ꯍꯦꯟꯖꯜꯂꯀꯥꯟꯁꯤꯗ ꯃꯨꯚꯃꯦꯟꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝ ꯀꯥꯏꯔꯛꯄ ꯄꯣꯠꯅꯤꯅ ꯁꯤꯗꯤ ꯑꯩꯈꯣꯏ ꯃꯦꯖꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯂꯩꯔꯤ ꯃꯌꯥꯝꯁꯤꯁꯨ ꯃꯣꯏꯁꯨ ꯈꯔ ꯆꯦꯛꯁꯤꯟꯅ ꯑꯗ ꯃꯣꯏꯅ ꯐꯥꯎ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯌꯥꯕ ꯄꯣꯠꯅꯤ ꯁꯤ ꯇꯧꯕ ꯌꯥ ꯇꯧꯅꯣ ꯍꯥꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤ ꯇꯧꯔꯤꯁꯤꯅ ꯐꯦꯛꯁꯟꯁꯤ ꯃꯀꯨ ꯌꯥꯝ ꯂꯩꯔꯕ ꯃꯐꯝ ꯑꯣꯏꯕꯅꯤꯅ ꯑꯃ ꯀꯅꯥ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯣꯏꯅꯣ ꯈꯪꯗꯕ ꯑꯗꯨꯒꯤ ꯄꯣꯠꯁꯨ ꯂꯥꯛꯄꯅꯤꯅ ꯍꯦꯛ ꯄꯨꯂꯞ ꯂꯥꯛꯁꯤꯟꯕꯗꯤ ꯍꯦꯛ ꯋꯥꯒꯗꯕ ꯄꯣꯠꯇꯤ ꯑꯣꯏꯕ ꯑꯗꯨ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯁꯤꯁꯨ ꯃꯌꯥꯝꯅꯁꯨ ꯑꯦꯄꯤꯜ ꯇꯧꯔꯒ ꯁꯤꯒꯤꯁꯨ ꯃꯁꯤ ꯇꯧꯕꯤꯅꯣ ꯇꯧꯔꯒ ꯁꯣꯛꯇꯣꯏꯁꯤ ꯄ꯭ꯔꯖꯥ ꯁꯣꯛꯄꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯅꯣꯏꯒꯤ ꯃꯨꯚꯃꯦꯟꯁꯨ ꯁꯣꯛꯇꯣꯔꯤꯅꯤ ꯍꯥꯏꯕꯁꯤꯃ ꯆꯞ ꯆꯥꯅ ꯃꯦꯁꯦꯖ ꯊꯥꯗꯣꯛꯄ ꯆꯪꯕ꯭ꯔꯥ ꯈꯜꯂꯤ ꯑꯗꯨꯒ ꯁꯔꯀꯥꯔꯗ ꯍꯦꯟꯒꯠꯍꯜꯂꯨ ꯚꯤꯖꯤꯂꯦꯟꯁ ꯍꯦꯟꯒꯠꯍꯜꯂꯨ ꯀꯥꯏ ꯁꯣꯔꯣꯛꯇ ꯂꯦꯞꯄꯒ ꯅꯍꯥ ꯃꯌꯥꯝ ꯂꯦꯞꯍꯜꯂꯒ ꯐꯝꯍꯜꯂꯒ ꯄꯔꯦꯡ ꯁꯥꯡꯅ ꯂꯦꯞꯍꯜꯂꯒ ꯆꯦꯛ ꯇꯧꯕ ꯑꯗꯨꯁꯨ ꯍꯦꯛ ꯌꯦꯡ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯨꯝ ꯍꯦꯟꯒꯠꯂꯣ ꯍꯥꯏꯕꯁꯨ ꯏꯟꯖꯟꯅꯤꯡꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯁꯨꯕ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯣꯏ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯒ ꯂꯥꯟ ꯊꯦꯡꯅꯗꯧꯕ ꯊꯦꯡꯅꯔꯒꯁꯨ ꯊꯦꯡꯅꯐꯝ ꯃꯐꯝ ꯊꯦꯡꯅꯔꯣꯏꯗꯕ ꯃꯐꯝꯗ ꯊꯦꯡꯅꯕꯗꯨꯗꯤ ꯃꯤ ꯁꯥꯎꯅꯕꯅ ꯍꯦꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯤꯃ ꯐꯖꯅ ꯃꯦꯁꯦꯖꯁꯤ ꯃꯌꯥꯝꯗ ꯀ꯭ꯂꯤꯌꯔ ꯑꯣꯏꯍꯟꯕ ꯑꯃ ꯐꯕ꯭ꯔꯥ ꯈꯜꯂꯤ ꯆꯨꯝꯅ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯌꯥꯝꯅ ꯐꯤꯗꯝꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯤ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯃꯇꯝ ꯈꯔ ꯂꯦꯞꯂꯨꯔꯕ ꯃꯥꯎ ꯀꯩꯊꯦꯜ ꯐꯝꯈ꯭ꯔꯦ ꯃꯤꯌꯥꯝꯅ ꯆꯤꯛꯅ ꯆꯥꯏꯅ ꯉꯝꯗꯅ ꯄꯣꯠ ꯂꯩꯅꯈ꯭ꯔꯦ ꯃꯃꯥꯡꯉꯩꯗ ꯉꯁꯤꯗꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯎꯗꯒꯤ ꯄꯨꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯍꯩ ꯂꯩ ꯃꯌꯥꯝ ꯑꯃ ꯏꯝꯐꯥꯜꯗ ꯄꯨꯔꯛꯑꯒ ꯌꯣꯟꯕꯗ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅ ꯂꯩꯅꯈꯤꯕ ꯀꯩꯅꯣꯅꯤ ꯀꯩꯊꯦꯜ ꯃꯥꯎ ꯀꯩꯊꯦꯜ ꯍꯥꯏꯅ ꯈꯪꯅꯈꯤꯕꯅꯤ ꯃꯇꯝ ꯀꯨꯏꯅ ꯂꯦꯞꯂꯨꯔꯕ ꯃꯇꯨꯡꯗ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥ ꯀꯩꯊꯦꯜꯒꯤ ꯃꯐꯝ ꯑꯃꯗ ꯑꯅꯧꯕ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯃꯥꯎ ꯀꯩꯊꯦꯜꯁꯤ ꯑꯃꯨꯛ ꯅꯧꯅ ꯍꯥꯡꯕ ꯃꯇꯝꯁꯤꯗ
अदुदसु चप मानना मियामना यामना पामना लेनगी मसिदा मतम कुइना मसि लॉन्ग टर्म ओइना चथानबगिदमक्ता असोमदगी पुथोइबा पोचैसिंगसिजु मखोगी मार्केट प्लेस मार्केट अमा फंगनबगिदमक्ता मसि सरकारना अथुबदा याम थुना सि अकनबा मियेंग चंगबिरगा हेना मसिदी स्टेट की ओइबा चाखोगदबा पुनमकि ओइबा नुवाइगदबा याइफगदबा खोंथांगने खल्ली मसि सरकार की साइटगी मार्केट सेट कुंबा साबगी दाबिसु खोगी सरकार दा थमगिबसु कुइना मतम मे क्यागी मांगदगी थमगिबा लेरे मतांसिदा सरकारना अथु उमतमदा करम एक्शन लौखट पिरगदी मसिदा हेना पुनमकि याइफबो ओइने खंगबि सिसी याम नुवाइ पाउने तसेना होइगी अते अते नतबिदा होइगी चिंगदगी पुथरबाइजा ऑर्गेनिक आगनि तसेना होइ फर्टिलाइजर हाइ अखोइना हाइनेखिबा contamination क्या में और खोले का है चिंगदन खर वाले तसेना फर्टिलाइजर सिनबगी सिजनरगसु यामकन सिन तो भी सो जरे हानि से ट्रेडिशनल लेटे सी फर्टिलाइजर सिनबगी पोसे अरुगा सिनदना फर्टिलाइजर नतन पेस्टिसाइड क्या सिनबसे सी याम सिन देर सिनरगसु चिंगी लाइव फबसिना कोइ इसिंग चुमदगी दौनिना अरु भेली जन तुंग होरेने भेली पोसे का contamination पोसे का हेलमुनि हाइरिसे अदर चिंगी पोत पर्पसी अखोइ म्याम चिंजाक फब चामिनबई पोसु पोत अखोइ अनोगो पोत फम पोसु नोइरे अदि मथदा अखोइ सोशल इंटीग्रेशन सिता मयाम सि फमिना वारि सानदना कैथेन फमिना बाइसि इंटरेस्ट शेयर तोरगदोइने पोकरा लै याम लेगन ममी करानो नदर कैथेन फमिना कांससु एक हाना नाकना फमिना वारि सानबसे अवाना लोइ उन वारि तौनदोइने पोलेना बखतना तना उनरगा वारि सानब इमोशनल कनेक्शन वारि से गसिदि खरंगन हन खगे इचाना होरि का हाइसिदा मयाम सि इचाना बाइ केनो खंगमुनि लोइनमक एम्पैथी पोनो दोइने अन मिनुसि पोनो बा मागी आई येंबि होरगे का तोना खिदंगी मयाम सि पुनमिन बगे अदना आइना सम येंगा खै केथेल सा कानसिलसु माउ केथेन अदिगी कनो केथेन तोंग खाइदोइसे हाइ खासि महता कैथेन अमन पुनमिन अमदोसु खग पुनिन सा हो फब्राइन खले तसेना मयाम सक उनबा हाइ अवानावी वारि सा अवाना इस माने खै मयाम मियो बे होनबि आई फैमिली थोक प्रॉब्लम मी ते थोंगनि अना मी औरे अदिगी अमा लाइक फबे औरे अदिगी लाइक ते कितंग मासी कितंग सोता हो दोरे काय भाई वरी में सुनना फाउंड पाउ ngतनिना मिसिंसी अखोइ चमानिना हाइ वखन खनबसे हम पोकपे हेले अदुना इदि इंटीग्रेशन सोशल इंटीग्रेशन पोस या फब्राइन खले मार्केट मा हाइ लेमिनाबसे अदिगी पोट तोंग महुमदे पोर खेनेना खेनबा भेराइटी में फंगपगी अदुगी नुवाइबसु पोट याम फंगगा अदिगी मथेन यामगन इंथांग मथेन हेलगा नुवाइ फाइना पुलप पुनमिना याम फब्राइन खले सिगिसे अदो हजिक खोइगे इम्फाल मनुंग लेरिबा कैथेल अनिसिगी मथक थांगबा कनोसी सरुकसी याम इहांग हांग लेरिबनी मी खरना फमजलगा मसिदा दिल लेनबा मतम लेनबा फोन मेतना लेबा पुरा मसिदा फ्री ओइना लेबगी मो मजोइ मसिदा मतम खरगे सिजनबगदि यादबरा अदो कोना परमानेंट प्लेस अमा कोई माउ कैथेल अना फजना मयामजिगी मफम हम पीबीद्रिङाइदा टेम्पररी ओइना खितंग अरेंजमेंट तौबि याद आई अदु भोसनो याबरा खले मोइगी प्लानिंग गी बदि मोइसु प्रोग्राम लेजरम याइगो अदुसु स्माइना गसाइ हाइबा इंटीग्रेशन पोस्ट लोइनो फमिना बे कैथेन नंद फमिना बे पुलप फ्लोर मानदस फमिना कानसिदा चाफम नि मानटुनि चाम थाउसि हेगा मानदुनि चा येन मकम मानटुनि पाउस फाउन बे हेलेना अदु फब्राइन खले तसेना खुगी स्पेस न द लेप स्पेस दा मयाम तानरगा अरुगा सेकंड अखोइना तोंग कितने तोंगसिदा महमनि पुल्लगा पुलपना पोत मानम पोत योमसि लेमसु खोइ थिरप कामु लेब लाप कामु सुनोय आइना के माउगी आलु चानिंग हेगा कनाइ अमम खुदि मोटा हंगदे माउ आलु यावरा माउ हंगबे होता माउ आलु योम साइ लेरे चलगा थिबसु नोय बै पोत लेबा अदना खोइना केथेनसु मथनदसु हेदा फ्रिट योम दुकान रेगदि फ्रिट प्लॉट होगन थिरपसु मियाम थिरक कस्टमर थिरकानसिदा स्वाइदा थिरकबा से नोय खमुनिना अदा माइ टेंडेंसी ओना पुलप कांग्लोमेरेशन दा हार्डवेयर दुकान पुलप लेगनि थंगाल बजागा पोना बजा खेने गेसि स्वाइ थोलै स्वाइना मसन थुकजरगनेबा अदु स्पेस वदि पुलहलगा मथन मागी नोय होगी कस्टमर की लाकबै पैटर्न्स दा मै भेंडर में सुमाइ सेंदोक जरगने सुम मा खिदंग आई हाइ पुन बजाम फब्राइ खलै माउगे लु माउगे हाइखा दन माउगे खोइगे horticulture के product में हमसे हमने ममिंग चले नहीं लबदम सिदा लाई में हमसे सोमनी लाई यांग तनिना पाव मतंग अतोपम गलो खचरबदा अगस्त अमदा पुंग 12 गी मनपुर बन कौखरे हाइबा ngसाइगी सिनमिसिंगी नुंगलै पेपर सिनमिसिंगी मतम कुइना याम कुइना खोंजंग चंगसिलपगी पाव म यावरे बन फावबा कौबगी स्टेज यौसले मसिदा अमरोमदा मणिपुर हाई कोर्ट ना ताकिबा खोगी राइसु ngसाइगी तुरेल सिंगदा नुंगलै पेपरदगी थोलकवा environmental degradation में आमा मसिदगी ngaथोना बिदमक्ता मदुसु कोर्ट की ओइबा लोकल खोंथांनि सोमदना मोक सिनमिसिंगी चाखुम मुटपगी मखोगी लाइवलीहुड थदत्पगी मतांग अमसु लाई
ꯑꯅꯤꯁꯤꯒꯤ ꯀꯟꯇ꯭ꯔꯥꯁꯇꯤꯡ ꯑꯣꯏꯕ ꯃꯁꯤꯒꯤ ꯂꯩꯔꯤꯕ ꯆꯦꯠꯅꯕꯁꯤ ꯃꯁꯤꯅ ꯁꯨꯝ ꯀꯣꯏꯊꯔꯛꯑꯒꯗꯤ ꯁꯤꯟꯃꯤꯁꯤꯡꯒꯤ ꯑꯗꯒꯤ ꯂꯣꯀꯦꯜ ꯇ꯭ꯔꯛ ꯑꯣꯅꯔꯁꯤꯡꯒꯤ ꯃꯈꯣꯏꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤꯁꯤ ꯃꯁꯤ ꯑꯇꯣꯞꯄ ꯑꯃ ꯌꯥꯝ ꯊꯨꯅ ꯁꯤꯟꯕꯤꯕ ꯆꯨꯝꯕ꯭ꯔꯥꯅ ꯈꯜꯂꯤ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯆꯞ ꯆꯥꯅ ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯑꯗꯨꯒ ꯑꯣꯜꯇꯔꯅꯦꯇꯤꯚ ꯑꯃ ꯄꯤꯗꯅ ꯃꯤꯉꯣꯟꯗ ꯍꯦꯛꯇ ꯊꯕꯛ ꯇꯣꯛꯑꯁꯤ ꯍꯥꯏꯗꯤ ꯌꯥꯒꯗꯧ ꯄꯣꯠꯇꯦ ꯑꯩꯈꯣꯏ ꯆꯤꯡꯗꯁꯨ ꯍꯦꯛ ꯍꯥꯏꯗꯅ ꯆꯤꯡꯗꯁꯨ ꯎ ꯀꯛꯑꯒꯨꯝꯁꯤ ꯖꯨꯝ ꯀꯜꯇꯤꯚꯦꯁꯟ ꯇꯧꯔꯒꯨꯝꯁꯤ ꯖꯨꯝ ꯀꯜꯇꯤꯚꯦꯁꯟ ꯇꯧꯗ꯭ꯔꯒ ꯆꯔꯥ ꯍꯦꯟ ꯂꯩꯔꯣ ꯍꯥꯏꯔ ꯍꯪꯀꯥꯟꯁꯤꯗ ꯈꯨꯝꯐꯝ ꯂꯩꯇꯦꯕ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤ ꯂꯩꯉꯣꯏ ꯄꯤꯛꯆꯔꯤꯁꯤꯡꯁꯤꯁꯨ ꯂꯩꯉꯣꯏ ꯄꯤꯛꯅꯔꯒꯨꯝꯁꯤ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟ ꯀꯥꯏ ꯍꯥꯏꯔꯒꯗꯤ ꯀꯩꯅꯣꯝꯃ ꯑꯣꯜꯇꯔꯅꯦꯇꯤꯚ ꯑꯃ ꯍꯥꯟꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯈꯨꯗꯛꯇ ꯖꯁꯃꯦꯟ ꯑꯃ ꯄꯤꯔꯒ ꯃꯤꯉꯣꯟꯗ ꯇꯣꯛꯑꯣ ꯍꯥꯏꯕ ꯊꯥꯗꯠꯄꯒꯤ ꯃꯍꯨꯠꯇ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯅꯣꯏ ꯁꯤꯁꯤ ꯌꯥꯅꯤ ꯁꯤꯁꯤ ꯌꯥꯅꯤ ꯁꯥꯏꯟꯇꯤꯁ ꯃꯌꯥꯝ ꯆꯪꯉꯒ ꯑꯗꯒꯤ ꯑꯦꯛꯁꯄꯔꯠ ꯃꯌꯥꯝ ꯆꯪꯉꯒ ꯅꯣꯏ ꯃꯐꯝꯁꯤ ꯑꯇꯣꯞꯄ ꯑꯣꯜꯇꯔꯅꯦꯇꯤꯚ ꯁꯤ ꯂꯩ ꯌꯥꯅꯤ ꯑꯗꯒꯤ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞ ꯁꯦꯝꯁꯤ ꯃꯇꯦꯡ ꯁꯔꯀꯥꯔ ꯃꯇꯦꯡ ꯄꯤꯒꯦꯒ ꯍꯥꯏꯕꯅꯤ ꯈꯪꯗꯦ ꯃꯤꯁꯨ ꯍꯤꯡꯅꯕ ꯂꯝꯕꯤ ꯑꯃ ꯄꯤꯕ ꯐꯩꯌꯦꯕ ꯄꯤꯗ꯭ꯔꯒꯗꯤ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛ ꯏꯔꯥꯡ ꯊꯣꯛꯑꯦ ꯅꯝꯐꯨꯗ ꯁꯨꯝ ꯇꯧꯔꯛꯀꯅꯤ ꯁꯤꯕꯗꯩꯗꯤ ꯀꯩꯅꯣ ꯇꯧꯕ ꯁꯔꯀꯥꯔꯒ ꯊꯦꯡꯅꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯅꯤꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯅꯝꯐꯨꯗ ꯇꯧꯔꯛꯀꯅꯤ ꯑꯗꯒꯤ ꯕ꯭ꯂꯦꯛꯀꯤ ꯄꯣꯠ ꯕ꯭ꯂꯦꯛ ꯆꯦꯟꯕꯒꯤ ꯄꯣꯠ ꯊꯣꯛꯂꯛꯀꯅꯤ ꯇꯨꯃꯤꯟ ꯀꯣꯠꯄꯒꯤ ꯑꯗꯩ ꯃꯄꯥꯟꯗꯩ ꯄꯨꯁꯜꯂꯛ ꯑꯗꯒꯤ ꯂꯩꯉꯣꯏꯁꯤ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠꯁꯨ ꯑꯣꯏꯕꯅꯤꯅ ꯌꯨꯝ ꯁꯥꯔꯤ ꯃꯌꯥꯝ ꯂꯦꯞꯄꯁꯤ ꯌꯥꯄꯣꯟꯇꯦ ꯑꯗꯨꯅ ꯃꯄꯥꯟꯗꯩ ꯄꯨꯁꯟꯅꯔꯒꯅꯤ ꯑꯗ ꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯌꯥꯝ ꯆꯥꯎꯊꯣꯔꯛꯀꯅꯦꯕ ꯁꯨꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯖꯁꯃꯦꯟꯁꯤ ꯄꯥꯁ ꯇꯧꯔꯝꯗꯥꯏꯁꯤꯗ ꯆꯞ ꯆꯥꯅ ꯀꯔꯤ ꯀꯔꯤ ꯑꯇꯩ ꯑꯣꯜꯇꯔꯅꯦꯇꯤꯚ ꯂꯩꯔꯤꯒꯦ ꯂꯩꯕ꯭ꯔꯥ ꯁꯔꯀꯥꯔꯗ ꯁꯤꯜꯂꯨ ꯁꯔꯀꯥꯔꯗ ꯍꯥꯟꯅ ꯑꯩꯅ ꯈꯟꯖꯕꯗꯗꯤ ꯁꯔꯀꯥꯔꯗ ꯑꯣꯏꯅ ꯗꯥꯏꯔꯦꯛꯁꯟ ꯄꯤꯒꯗꯧꯅꯤ ꯂꯩꯉꯣꯏ ꯀꯣꯜꯂꯤ ꯃꯌꯥꯝꯁꯤꯒꯤ ꯊꯕꯛ ꯁꯤꯟꯐꯝ ꯑꯇꯩ ꯁꯤꯜꯂꯨ ꯑꯗꯨꯒ ꯑꯁꯤꯒꯤ ꯂꯦꯞꯍꯟꯅ ꯇꯧꯁꯤ ꯐꯦꯖ ꯋꯥꯏꯁ ꯇꯧꯁꯤ ꯈꯨꯗꯛꯇ ꯍꯦꯛꯇ ꯉꯁꯤꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨꯗꯤ ꯃꯤ ꯌꯥꯝ ꯀꯟꯅ ꯏꯅꯥꯛ ꯈꯨꯟꯕ ꯀꯥꯡꯕꯨꯁꯨ ꯑꯝꯇ ꯑꯣꯏꯔꯝꯃꯣꯏ ꯇꯁꯦꯡꯅ ꯀꯩꯅꯣ ꯂꯩꯉꯣꯏ ꯄꯤꯕ ꯃꯌꯥꯝ ꯂꯩꯁꯦ ꯑꯗꯨꯅ ꯕꯐꯔꯁꯤ ꯊꯥ ꯃꯉꯥꯒꯤ ꯕꯐꯔ ꯊꯥ ꯃꯉꯥ ꯊꯕꯛ ꯇꯧꯗ꯭ꯔꯁꯨ ꯆꯥꯅꯕ ꯂꯩꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯁꯤ ꯂꯩꯅꯔꯝꯃꯣꯏꯕ ꯇꯁꯦꯡꯅ ꯂꯩꯇꯕ ꯌꯥꯝ ꯌꯥꯎꯔꯝꯒꯅꯦꯕ ꯅꯣꯡꯃꯒꯤ ꯁꯨꯔ ꯆꯥꯕꯅ ꯑꯌꯥꯝꯕ ꯑꯣꯏ ꯅꯣꯡꯃꯁꯨ ꯑꯗꯨꯅ ꯈꯨꯗꯛꯇꯒꯤ ꯍꯦꯛꯇ ꯊꯕꯛ ꯂꯦꯞꯄꯣ ꯍꯥꯏꯁꯦ ꯑꯩꯗꯤ ꯌꯥꯐꯝ ꯊꯣꯛꯄ ꯄꯣꯠ ꯅꯠꯇꯦ ꯅꯦꯆꯔꯦꯜ ꯖꯁꯇꯤꯁꯁꯦ ꯌꯥꯝ ꯁꯣꯛꯄ ꯄꯣꯠ ꯂꯥꯏꯅ ꯈꯜꯂꯤ ꯑꯗ ꯈꯨꯗꯛꯇ ꯂꯦꯞꯇꯕꯤꯗ ꯐꯦꯖ ꯋꯥꯏꯁ ꯇꯞ ꯇꯞꯅ ꯂꯦꯞꯍꯜꯂꯁꯤ ꯑꯗꯣ ꯃꯣꯏꯁꯤ ꯑꯇꯣꯞꯄ ꯄ꯭ꯔꯣꯐꯦꯁꯟ ꯆꯪꯈꯤꯅꯕ ꯑꯗꯣ ꯑꯣꯀꯨꯄꯦꯁꯟ ꯃꯌꯥꯝ ꯆꯪꯈꯤꯅꯕ ꯑꯗꯨꯋꯥꯏꯗ ꯆꯐꯨ ꯁꯥꯕ ꯍꯩꯔꯗꯤ ꯆꯐꯨ ꯁꯥꯕ ꯇꯝꯕꯤꯕꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯍꯣꯔꯇꯤꯀꯜꯆꯔꯗ ꯆꯪꯍꯟꯕꯅꯤ ꯈꯪꯗꯦ ꯑꯗꯨꯒ ꯀꯩꯅꯣꯝꯃ ꯃꯥꯒꯤ ꯂꯥꯏꯚꯂꯤꯍꯨꯗ ꯑꯇꯣꯞꯄ ꯑꯃ ꯄꯤꯐꯝ ꯊꯣꯛꯑꯦꯕ ꯁꯨꯝ ꯑꯗꯨ ꯁꯤ ꯌꯥꯎꯗꯅ ꯍꯦꯛꯇ ꯖꯁꯃꯦꯟ ꯏꯀꯪ ꯀꯪꯅ ꯈꯨꯗꯛꯇ ꯑꯗꯨꯁꯨ ꯈꯨꯗꯛꯇ ꯇꯧꯕꯁꯤꯗꯤ ꯑꯩꯗꯤ ꯑꯁꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯔꯣꯏꯕꯅ ꯄꯥꯎ ꯑꯃꯇꯪ ꯂꯧꯈꯠꯆꯔꯕꯗ ꯉꯁꯤꯒꯤ ꯄꯥꯎꯆꯦꯁꯤꯡꯗꯤ ꯊꯣꯏꯅ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯅꯣꯡ ꯆꯨꯗꯗꯅ ꯂꯧ ꯎꯕ ꯌꯥꯗꯗꯅ ꯂꯧ ꯄꯥꯟꯕ ꯌꯥꯗꯗꯅ ꯋꯥꯔꯤꯉꯩ ꯃꯇꯝꯁꯤꯗ ꯅꯣꯡ ꯈꯤꯇꯪ ꯆꯨꯕ ꯃꯇꯝꯗ ꯂꯧꯕꯨꯛꯇꯗꯤ ꯏꯁꯤꯡ ꯂꯩꯕ ꯅꯠꯇꯕ इम्फाल मनुंगी एरिया स्वाइदना इसिंग थुमजलग लंबी चटपसिदि यामना नुंगाइतबा नेशनल हाईवे बु ओइरो ग्रेटर इम्फाल की जगह स्वाइदना इसिंग थुमजलग यामना चथोक चसिन यामना नुंगाइतबा प्रजादा याम अवाबा पीबम लेरि मसिम मतम कुइनदगी चथरबा पोने याम कुइना थेंगनरबा अवाबनि सरकार मसि कया पुनिंग चंगदबगुम तवि मसिदा करम लोंगता मोइना मसि अवाबजे लेदनबा नोंग चुरगा लबुक्ता इसिंग नेरगा लो पानगदबा पोतुना सोमदा ड्रेन नुंग फुंगलगा लंबी फुंजलकांदा मसि लंबी चथोक चसिनदसु अवाब ओइबा एक्सीडेंट थोनबगी मरमजु यामना ओइबा अमा ओइरि मसि मतांगदि करम सिसु गसाई हजि हाइब्रिड तसेना होय सरकार की फेलियर ने होय ड्रेनेज सिस्टम सोरक पदगिनी होयना हान इम्फाल सूरेज प्रोजेक्ट अम सेम मेरसु केम गान लेनुंग दा करम फुंजलगा तोकबे मोदा कारण नै खरे हे टोक्टर थोकता ओइदबगी अरगा नाला मयाम नै फुंगलबगी नाला फुलैसरबुदि होयगी प्रजा की सेम यावरे होयना पंगाई हेदबगी पोट महम जाना पोट होयगी अमोर काई में हेदोकसिदा महम जाना हेदोगा महम जाना डिस्पोज होनबगी मोंग सि सिनदबगी अदा अखोय आई मोनि कोखर लोय नै मोनि थोलक अमोर काई में दता नाला दा हेदन रिपोज थोलक बनिना अजि काइना अखोय सुम उन लेरिना नाला सेनो का थोलैसि प्लास्टिक बोतल प्लास्टिक ने याम प्लास्टिक तुमदबनिना अदम फुन लेदना सि पोसे याम लेरमदा खला अखोय नाला में कोपद थो प्लास्टिक टोन भ्याम थोलक दो माले अदु सि प्रजा की सु खितंग अखोय सो लोय सोमिना दोइनी हिजि लुपक अखोय तोमिने हिजि लुपक अखोय लोय लुपदोइने इथन लुपदोइने हाइ खनमिनरगा पुलप चमिनबम दगा लेबा सरकार की सु मथौ प्रायोरिटी पिरगा सि म्याम कोहन दिया दे हाइबगी ड्रेन म्याम मतम चा सेरक हि अमु सेरक खदे नोंजु पथा लाक्तगेदा अमु सेरक खदे अमा असि पोसिदि कइनो ड्रेन गाइसि अखोय अतै सिरिजस उरिना इंडिया की दनु खरे फुन पोस्ट तो एरुगा मपानी सु मोरि ड्रेन सेंग बाइसि अचौ मथौ ओइरिनेबा अखोय सुरेज म्याम मतम चा सेरक मोइ मनुंग चंगना सेंग अमोर काइनासि सेनोबी पोस्ट थरी असि पोस्ट अखोय सिदि सुमा यावद्रे फुलाकान इसिंग थुमकान मैम कंप्लेन तोनरगा मरमडगा सेनोबदि हेना ड्रेन सेनोबी पोस्ट सुमा यावद्रे अदम लेखरा दुगा नोंग चुदबसिदि अखोयना कंट्रोल तोंग पोट खासिगिदि अखोयना प्रिपेयर तौरि तसे अखोय रिजर्वर मैम सेमगा हजि अखोय रेन हार्वेस्टिंग गाना नंगान हाजु सरकार की वरि तौरिना सेमगा हाइना तखन तौरि रेन हार्वेस्टिंग सि
ꯑꯩꯈꯣꯏ ꯊꯥꯏꯅꯗꯤ ꯇꯧꯖꯔꯛꯄ ꯄꯣꯠꯅꯦꯕ ꯔꯦꯟ ꯍꯥꯔꯚꯦꯁꯇꯤꯡ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯏꯅꯧ ꯅꯧꯕ ꯄꯣꯠ ꯇꯧꯔꯒ ꯎꯔꯤꯁꯦ ꯑꯩꯈꯣꯏꯗꯤ ꯄꯨꯈ꯭ꯔꯤ ꯇꯧꯔꯤꯁꯤ ꯔꯦꯟ ꯍꯥꯔꯚꯦꯁꯇꯤꯡ ꯇꯁꯦꯡꯅ ꯍꯥꯏꯔꯦ ꯔꯦꯟ ꯍꯥꯔꯚꯦꯁꯇꯤꯡ ꯑꯁꯤ ꯇꯧꯔꯤꯁꯤ ꯐꯥꯎꯕ ꯃꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯅꯔꯝꯃꯤꯅꯤ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯄꯨꯈ꯭ꯔꯤ ꯑꯆꯧ ꯑꯆꯧꯕ ꯂꯩꯅꯔꯝꯃꯤꯅꯤ ꯈꯣꯡꯕꯥꯟ ꯑꯃ ꯐꯖꯅ ꯈꯣꯡꯕꯥꯟꯒꯁꯤ ꯏꯁꯤꯡ ꯑꯗꯨꯝ ꯐꯖꯅ ꯆꯦꯜꯂꯝꯃꯤꯅꯤ ꯑꯩꯈꯣꯏ ꯊꯛꯄ ꯌꯥꯗ꯭ꯔꯒꯁꯨ ꯀꯩꯅꯣꯒꯤꯗꯤ ꯍꯤꯡꯒꯣꯜ ꯀꯣꯏꯕ ꯈꯣꯠꯄꯒꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯏꯁꯤꯡ ꯉꯥꯛꯇꯅꯤ ꯑꯁꯤ ꯃꯌꯥꯝꯁꯨ ꯂꯣꯏ ꯐꯨꯟꯖꯟꯈ꯭ꯔꯦ ꯄꯨꯈ꯭ꯔꯤꯁꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯑꯗ ꯔꯦꯟ ꯍꯥꯔꯚꯦꯁꯇꯤꯡ ꯏꯅꯧ ꯅꯧꯅ ꯇꯧꯅꯤ ꯍꯥꯏꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯄꯣꯠꯇꯣ ꯍꯨꯟꯗꯣꯛꯑꯒ ꯑꯃꯨꯛ ꯍꯧꯁꯦ ꯍꯥꯏꯕ ꯄꯣꯠꯅꯦ ꯁꯤꯗ ꯑꯃꯨꯛ ꯍꯧꯕ ꯄꯣꯠꯁꯤꯗ ꯔꯦꯟ ꯍꯥꯔꯚꯦꯁꯇꯤꯡꯒ ꯍꯥꯏꯔꯒꯗꯤ ꯁꯥꯏꯟꯇꯤꯐꯤꯛ ꯑꯅꯧꯕꯅꯤ ꯀꯥꯏꯅ ꯌꯥꯝ ꯈꯜꯂꯤꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯍꯥꯟꯅꯗꯤ ꯂꯩꯖꯔꯛꯄ ꯄꯣꯠꯅꯤꯅ ꯑꯗꯨꯅ ꯍꯩ ꯏꯁꯤꯡ ꯀꯪꯉꯦ ꯍꯥꯏꯁꯤ ꯑꯩꯈꯣꯏꯅ ꯔꯦꯟ ꯍꯥꯔꯚꯦꯁꯇꯤꯡꯁꯤ ꯐꯖꯅ ꯇꯧꯖꯔꯝꯃꯒꯗꯤ ꯍꯥꯟꯅ ꯃꯥꯏꯅ ꯂꯩꯖꯔꯝꯃꯒꯗꯤ ꯄꯥꯠ ꯃꯌꯥꯝ ꯑꯗꯨꯒ ꯈꯣꯡ ꯃꯌꯥꯝꯁꯤ ꯏꯁꯤꯡꯁꯤ ꯇꯨꯡꯅ ꯂꯩꯖꯕ ꯁꯨꯝ ꯌꯥꯔꯝꯃꯒꯗꯤ ꯅꯣꯡ ꯆꯨꯔꯛꯇ꯭ꯔꯒꯁꯨ ꯈꯔ ꯐꯥꯎꯗꯤ ꯑꯗꯨꯝ ꯆꯂꯥꯏꯕ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯀꯣꯟꯅꯅꯕꯗꯤ ꯁꯤꯖꯤꯟꯅ ꯌꯥꯔꯝꯒꯗꯧꯕ ꯆꯍꯤ ꯑꯃꯒꯤ ꯑꯅꯤ ꯑꯍꯨꯝ ꯆꯨꯁꯜꯂꯛꯇ꯭ꯔꯦ ꯈꯪꯗꯦꯀꯣ ꯆꯍꯤ ꯑꯃꯒꯤ ꯅꯣꯡ ꯈꯤꯇꯪ ꯋꯥꯠꯄꯁꯤꯗꯤ ꯃꯦꯟꯈꯠꯅꯕꯒꯤꯗꯣ ꯑꯩꯈꯣꯏꯅ ꯔꯤꯖꯔꯚꯔꯁꯤ ꯐꯖꯅ ꯁꯦꯝꯗꯅ ꯊꯝꯃꯒꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯀꯪꯂꯥ ꯄꯥꯠ ꯂꯩꯕꯗꯒꯤ ꯃꯤ ꯀꯌꯥꯝꯅ ꯏꯁꯤꯡꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯏ ꯑꯗꯩ ꯅꯤꯡꯊꯝ ꯄꯨꯈ꯭ꯔꯤ ꯂꯩꯕꯗ ꯀꯌꯥꯝ ꯀꯣꯛꯏ ꯀꯥꯏꯁꯦ ꯑꯩꯈꯣꯏ ꯎꯗꯅ ꯂꯩꯔꯤꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯆꯥꯅ ꯔꯤꯖꯔꯚꯔ ꯃꯌꯥꯝꯁꯦ ꯁꯦꯝꯗꯅ ꯔꯦꯟ ꯍꯥꯔꯚꯦꯁꯇꯤꯡ ꯍꯥꯏꯁꯦ ꯁꯤ ꯃꯉꯥꯏ ꯑꯗꯒꯤ ꯌꯨꯝꯗ ꯈꯔ ꯇꯧꯅꯕꯁꯨ ꯑꯗꯨꯝ ꯇꯧꯅꯔꯦ ꯑꯗꯨꯒ ꯌꯨꯝ ꯄꯨꯈ꯭ꯔꯤꯅꯤ ꯈꯪꯗꯦ ꯄꯨꯈ꯭ꯔꯤꯁꯤꯅ ꯍꯧꯖꯤꯛꯁꯤꯅ ꯂꯝ ꯂꯩꯁꯜꯂꯛꯇꯕꯅꯤꯅ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯁꯦꯝꯒꯦ ꯈꯪꯗꯦ ꯇꯧꯅꯔꯒ ꯁꯨꯃꯥꯏꯅ ꯔꯤꯖꯔꯚꯔ ꯃꯌꯥꯝꯁꯤ ꯅꯣꯡ ꯆꯨꯈꯤ ꯃꯌꯥꯝꯁꯤ ꯂꯣꯏ ꯆꯦꯟꯊꯣꯛꯈꯤꯗꯅꯕ ꯈꯔ ꯇꯨꯡ ꯂꯩꯍꯧꯅꯕ ꯁꯦꯝꯃꯒꯗꯤ ꯍꯥꯏꯅ ꯏꯀꯪ ꯊꯣꯛꯂꯛꯀꯥꯟꯁꯤꯗ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯃꯦꯟꯈꯠꯅꯕ ꯌꯥꯔꯝꯒꯗꯧꯕꯅꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯈꯟꯗꯅ ꯃꯍꯧꯁꯥꯒꯤ ꯈꯜꯕꯨ ꯊꯨꯒꯥꯏꯔꯨꯕꯗꯨꯒꯤ ꯑꯋꯥꯕꯅꯦ ꯑꯩꯈꯣꯏ ꯊꯦꯡꯅꯔꯤꯁꯤ ꯈꯔ ꯌꯥꯝ ꯊꯦꯡꯅꯈꯤꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯚꯥꯞ ꯇꯥꯃꯤꯟꯅꯕ ꯑꯃ ꯆꯪꯉꯦꯅ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯗ ꯑꯣꯖꯥ ꯄ꯭ꯔꯗꯤꯞ ꯐꯟꯖꯣꯕꯝꯅ ꯂꯦꯡꯕꯤꯔꯛꯇꯨꯅ ꯉꯁꯤꯒꯤ ꯗ ꯃꯣꯔꯅꯤꯡ ꯇꯣꯛ ꯔꯦꯖꯤꯡ ꯗ ꯚꯣꯏꯁꯀꯤ ꯊꯧꯔꯝ ꯃꯄꯨꯡ ꯐꯥꯍꯟꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯕꯨ ꯑꯃꯨꯛ ꯀꯟꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯗ ꯃꯣꯔꯅꯤꯡ ꯇꯣꯛ ꯔꯦꯖꯤꯡ ꯗ ꯚꯣꯏꯁꯀꯤ ꯊꯧꯔꯝ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯍꯌꯦꯡ ꯄꯨꯡꯐꯝ ꯑꯁꯤꯃꯛꯇꯗ ꯗ ꯃꯣꯔꯅꯤꯡ ꯇꯣꯛ ꯔꯦꯖꯤꯡ ꯗ ꯚꯣꯏꯁꯀꯤ ꯊꯧꯔꯝ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯇꯝ ꯑꯗꯨ ꯐꯥꯎꯗꯪꯗꯤ ꯀꯥꯏꯅ ꯅꯨꯃꯤꯠ ꯇꯪꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ